lamdam asida security force lakh amagi mathakta thajilaktuna leiraba amadi state force na mafam khangdana leiriba Mukeshpu numit mangani farakla fawbada langla langjil amata khangba ngamdana leiriba asina maitei furup asi namthanaba amadi muthatnaba sarau lalong sille haibagi chingnaba ama leire haina social worker ningthaujam Binakumari Leimana fongdorakli Kaishampat Laimazam Laikai Luangthem Mukesh Jaujangte ki mafam amada mangkhibadagi thiba khangdana leikibagi mayokta JAC na sinduna Kaishampat Laimazam Laikai Community Hall da chathariba wakat mifamda saruk yaraduna mahakna hai lamdam asida thokliba wathok asi chahi ani fazilakadoraba fawba waroishin ama purakpa ngamdana leiri mamangda hairiba mafam asida lamdam asigi nauriba mahairoi nupi yauna mioi mangkhibadagi ngasi fawba thiba khangdana leiribani matamaduda lamdam asigi NBRN na luchingba popular government ama leiragasu makoibu kanma ngamkhidaba adudi matamadugi leingaki asonba amani adubu haujikti state asida president rule thamduna state asigi law and order khudingmak center na paiduna leiraba matam asida mangkhriba Mukeshpu numit mangani tarukni farakla fawba rescue tawba ngamdaba haiba asidi Kuki amadi India government ki sarau lang amani haina lawdaba ngamloi haiki karigumba makoina mioi asibu kange haiba taragadi khudakta military crackdown tawduna thabak paikhatpasu yai loinana India lengaki khubam nungda leiriba Kuki terrorist sing aduda akanba wafam thambada adumak thadorakadaba amakhakni India lengakna masigi wafam fongdoktriba asinadi India lengakna Manipur gi leiriba maitai furup asi namthagi haibagi chapchana khalle maramasina Manipur da leiriba maitai furup asi hatningba matamda hatpa faningba matamda faba fajinduna thamba yaba ama oina center na ubagini karigumba asigumba thodok ama thokpa matamda matamchana thabak laukhatpiyu loinana haujik thiba khangdana leiriba Mukeshpu athuba matamda imung manungda tekta kaidana sinanaba hotnabiyu amadi thodok asina maitai miyamna penadabana sagalakliba irang asi nemthahannaba athubada thabak paikhatpiyu hainasu fongdokhi numit mangani tarukni shuru phawada mangki bisa se kanba ngamdaba haibase masigi hidden agenda haibabu India government na Manipur sida aikoi maitai haiba jati se aikoi muthatnanaba aikoi sibu lamthanaba adumna saru lango amakoi silli haibase ngasidi aikoi Chingnare maramdi Biren government leiba matam aikoi popular government leiba matamda kanba ngamgidaba dudi makoi inactivity duni haina aikoi na lawe haba aduba hojikti central na loina mak paisilaba loina order gi oichano magi oichano asmaina paisilaba matam sida ngasi phabu numit taruk ni changhan ba haibase masidi Kuki amadi India government ki ani gi sarau langni haina aidu khanjai makoina kangi haiba taragadi yam thuna military crackdown tawrakanda rescue tawba yai aduna tagasu hairiba Kuki terrorist sing se India government ki anuga loina leiba pur ngakani makut khuba manunga makoina thadokro haiba matam thadokadori bani madu haidribasi India government haidrisi kari marangino haitaragadi Manipur da aikoi maitai haiba jati se namdagi haiba se India government chap jana khali haiba se